ꯑꯉꯥꯡꯉꯩ ꯖꯥꯠꯁꯤꯉꯣꯕ ꯉꯁꯤꯅ ꯄꯨꯡ 12 ꯇꯥꯏꯌꯦꯅꯁꯦ ꯉꯁꯥꯏ ꯇꯨꯝꯕ ꯀꯔꯤꯝ ꯀꯞꯇꯦꯕ ꯉꯁꯤꯅꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯒꯦ ꯇꯧꯔꯝꯕꯅꯤ ꯇꯧꯗ꯭ꯔꯤ ꯑꯗꯨꯒꯤꯗꯣ ꯉꯁꯥꯏꯗꯤ ꯁꯤ ꯀꯔꯤꯝ ꯁꯨꯝꯅꯗꯕꯤꯅꯦ ꯃꯃꯤꯠ ꯄꯥꯡꯉꯤꯁꯦ ꯀꯞꯇꯕꯤꯅꯦꯕꯁꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯅ ꯀꯔꯤꯝ ꯄꯨꯔꯥ ꯁꯥꯟꯇꯤ ꯉꯁꯤꯅ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯉꯁꯤ ꯅꯨꯃꯤꯠꯁꯤꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯗꯤ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯊꯤꯟ ꯅꯨꯡꯉꯥꯏꯔꯤ ꯑꯃꯨꯛꯁꯤ ꯄꯨꯡ 1 ꯇꯥꯏꯌꯦꯅꯁꯦ ꯉꯁꯤꯅ ꯑꯃꯨꯛ ꯄꯨꯔꯥ ꯁꯥꯟꯇꯤꯅꯦꯕ ꯁꯥꯟꯇꯤꯅꯦ ꯉꯁꯤꯅ ꯑꯃꯨꯛ ꯇꯨꯝꯗꯣꯏꯅꯦ ꯕꯦꯔꯥꯅꯦꯕ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯉꯔꯥꯡ ꯇꯨꯝꯍꯧꯗꯕꯅꯤꯅ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯌꯥꯝ ꯇꯨꯝꯃꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧ ꯂꯣꯏꯗꯣꯔꯦ ꯀꯤꯖꯗ꯭ꯔꯤꯕ ꯑꯝꯇ ꯑꯍꯤꯡꯁꯤꯗ ꯃꯥꯏ ꯃꯃꯤꯠ ꯆꯦꯟꯗ꯭ꯔꯤ ꯚꯤꯗꯤꯑꯣ ꯔꯦꯟꯗꯔꯤꯡ ꯇꯧꯔꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄꯨꯡ 2 ꯇꯥꯔꯦ ꯉꯁꯥꯏ ꯇꯨꯝꯈꯤꯕꯗꯣ ꯑꯩꯅ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯃꯃꯤꯠꯇꯤ ꯄꯥꯡꯕ ꯃꯥꯜꯂꯤꯅꯦ ꯃꯃꯤꯠꯇꯤ ꯄꯥꯡꯕꯅꯦ ꯑꯗꯣ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩ ꯉꯁꯤꯗꯤ ꯇꯥꯏꯃꯤꯡꯁꯦ ꯆꯥꯅꯅꯦꯕ ꯄꯨꯡ 2 ꯒꯦꯞꯇꯅꯦ ꯃꯥꯅ ꯍꯧꯒꯠꯂꯛꯏꯁꯦ ꯑꯗꯒꯤ ꯆꯥꯕ ꯐꯥꯏꯕ ꯄꯨꯡ 2 ꯒꯦꯞꯇ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯃꯔꯝ ꯈꯨꯝꯃꯣꯛ ꯑꯃꯅꯤ ꯚꯦꯔꯤ ꯒꯨꯗ ꯄꯨꯡ 9 ꯇꯥꯔꯦꯕꯀꯣ ꯄꯨꯡ 9 ꯇꯥꯔꯦꯕ ꯇꯨꯝꯃꯦꯕꯁꯦ ꯑꯁꯤ ꯃꯔꯛꯇ ꯑꯍꯤꯡꯗꯀꯣ ꯌꯨꯡ ꯍꯥꯟꯖꯟꯕꯤ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯤꯅꯦꯕ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯇꯨꯝꯂꯩꯕ ꯉꯁꯤꯅ ꯑꯃꯨꯛ ꯕꯦꯔꯥꯅꯦꯕ ꯇꯨꯝꯃꯣꯅ ꯄꯄꯥꯗꯤ ꯆꯠꯂꯅꯤꯀꯣ ꯕꯥꯏ ꯃꯥꯒꯤ ꯆꯥꯛꯁꯪ ꯃꯆꯥꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯟꯅ ꯆꯠꯄ ꯅꯨꯃꯤꯠꯇ ꯃꯥ ꯃꯊꯟꯇ ꯑꯗꯨꯝ ꯊꯣꯡꯖꯍꯧꯕ ꯌꯥꯅꯕꯅ ꯁꯦꯝꯕꯅꯦ ꯑꯟꯂꯣꯛ 4 ꯍꯧꯔꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯅꯔꯦ ꯗꯥꯎꯟ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯩꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯟꯚꯤꯅꯤꯌꯟꯁ ꯌꯦꯡꯉꯒ ꯁ꯭ꯇꯦꯞ ꯃꯊꯪ ꯂꯧꯈꯠꯂꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ SOPꯁꯤꯡꯗꯣ ꯐꯖꯅ ꯐꯣꯂꯣ ꯇꯧꯔꯒ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯦꯐ ꯑꯣꯏꯅꯁꯨ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝ ꯂꯝꯕꯤ ꯑꯗꯨꯝ ꯆꯤꯜꯂꯦ ꯁ꯭ꯋꯥꯏꯗꯗꯤ ꯐꯟꯁꯨ ꯑꯗꯨꯝ ꯍꯪꯅꯔꯦ ꯁꯤꯗ ꯍꯧꯖꯤꯛ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦꯕꯀꯣ ꯃꯥꯏꯅꯔ ꯑꯦꯛꯁꯤꯗꯦꯟꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯒꯥꯔꯤ ꯇꯞꯅ ꯂꯝꯕꯤ ꯆꯤꯟꯕꯒꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯅꯕꯒꯤ ꯃꯥꯏꯅꯔ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯁꯟꯒꯨꯝꯕ ꯁꯒꯣꯜꯒꯨꯝꯕ ꯂꯝꯕꯤꯗ ꯂꯩꯕꯁꯦ ꯁꯤꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯁꯨ ꯆꯨꯝꯅ ꯒꯥꯔꯤꯗꯣ ꯊꯧꯖꯩꯅꯦꯕ ꯑꯗꯣ ꯁꯟꯗꯣ ꯀꯨꯜꯂꯝꯕꯗꯤ ꯐꯠ ꯂꯥꯎꯅ ꯒꯥꯔꯤꯗꯣ ꯂꯥꯜꯂꯝꯗꯥꯏꯗ ꯍꯧꯒꯠꯁꯜꯂꯛꯄ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯒ ꯇꯨꯏꯌꯦꯕ ꯃꯣꯏꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯩ ꯃꯣꯏ ꯌꯥꯝ ꯀꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯟꯒꯨꯝꯕ ꯂꯣꯏꯕꯤꯕꯁꯤꯡ ꯁꯒꯣꯜ ꯂꯣꯏꯕꯤꯕꯁꯤꯡꯅ ꯌꯥꯔꯤꯈꯩ ꯂꯝꯄꯥꯛꯇꯒꯨꯝꯕ ꯑꯣꯏꯅ ꯊꯥꯗꯣꯛꯅꯕ ꯑꯣꯏꯅ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯊꯥꯗꯣꯛꯑ ꯂꯩꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯒꯥꯔꯤ ꯊꯧꯕ ꯃꯤꯁꯤꯡꯗ ꯑꯟꯂꯣꯛ ꯍꯧꯕꯁꯤꯗꯤ ꯒꯥꯔꯤ ꯈꯥꯝꯕꯝꯒ ꯂꯩꯇꯦ ꯒꯥꯔꯤ ꯈꯥꯝꯕꯝ ꯂꯩꯇ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯈꯥꯝꯃꯝꯃꯦ ꯄꯤꯛ ꯊꯜꯂꯦ ꯑꯣꯐꯤꯁꯁꯦ ꯉꯁꯤꯗꯤ ꯃꯤ ꯂꯣꯏ ꯆꯤꯜꯂꯦ ꯀꯩꯅꯣ ꯒꯥꯔꯤ ꯈꯥꯝꯕꯝ ꯑꯃ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯏꯠꯇ ꯑꯃꯨꯛ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯁꯥꯏꯠꯇ ꯑꯃꯨꯛ ꯆꯠꯂꯅꯤ ꯆꯠꯂꯨꯒꯤꯁꯦ ꯑꯩ ꯒꯥꯔꯤꯁꯨ ꯂꯥꯞꯅꯅꯤ ꯈꯥꯝꯃꯤꯁꯨ ꯃꯤ ꯃꯄꯥꯟꯒꯤ ꯑꯃꯍꯦꯛꯇꯗꯤ ꯆꯪꯍꯟꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯑꯗꯨꯝ ꯈꯪꯅꯔꯦ ꯃꯣꯏꯅ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯆꯪꯕꯁꯨꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔ ꯌꯦꯡꯅꯕꯗꯣ ꯑꯗꯨꯒꯗꯣ ꯇꯧꯔꯒ ꯇꯧꯋꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯊꯣꯛꯄ ꯇꯜꯂꯦꯗ ꯑꯗ ꯆꯪꯍꯜꯂꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ठीक है ꯁꯤ ꯃꯣꯏ ꯁꯤ ꯃꯊꯛ ꯀꯥꯈꯠꯂꯛꯄꯁꯦ ꯉꯔꯥꯡ ꯈꯣꯡꯅ ꯍꯥꯠꯄꯗꯣ ꯑꯗꯨꯒꯤꯗꯤ ꯃꯣꯏ ꯀꯩꯅꯣ ꯉꯍꯥꯟꯈꯩ ꯎꯗꯕ ꯑꯃ ꯇꯧꯔꯛꯑꯦ ꯁꯤꯡꯂꯤꯗ ꯑꯣꯏꯅ ꯂꯧꯋꯦ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯐꯝꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯕꯅꯦ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗꯩ ꯎꯠꯂꯛꯀꯦ ꯍꯜꯂꯛꯑꯦ ꯑꯥꯔꯃꯤꯒꯤ ꯇꯥꯇꯥ ꯃꯌꯥꯝ ꯊꯧꯕꯒꯤ ꯂꯝꯕꯤꯅꯤꯅ ꯑꯁ ꯒꯥꯔꯤ ꯃꯆꯥꯁꯤ ꯊꯧꯕꯗꯗꯤ ꯐꯖꯔꯦ ꯃꯐꯝꯁꯤ ꯅꯨꯡꯉꯥꯏꯕꯅꯦ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯃꯈꯥ ꯍꯥꯞꯄꯒꯦ ꯉꯁꯥꯏꯗꯤ ꯂꯣꯏ ꯍꯥꯡꯍꯧꯕꯅꯦ ꯗꯨꯀꯥꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯦꯡꯉꯕꯩ ꯃꯥꯜꯂꯦ ꯂꯣꯏ ꯂꯣꯟꯈ꯭ꯔꯦ
ꯒꯥꯔꯤ ꯑꯃ ꯌꯦꯡꯕ ꯂꯥꯛꯄꯅꯦꯕ ꯑꯗ ꯑꯩ ꯒꯥꯔꯤꯁꯤꯁꯨ ꯃꯣꯏ ꯇ꯭ꯔꯨ ꯚꯦꯂ꯭ꯌꯨꯗ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩꯒꯦꯅ ꯌꯦꯡꯊꯣꯛꯄ ꯑꯗꯨ ꯌꯦꯡꯊꯣꯛꯑꯝꯕꯅꯦ ꯃꯣꯏꯅ ꯄ꯭ꯔꯥꯏꯁꯇꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯌꯣꯟꯗꯣꯏꯔꯥ ꯌꯣꯜꯂꯣꯏꯗꯣꯏꯔꯥ ꯑꯩ ꯈꯟꯈꯤꯒꯦ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯔꯦꯠ ꯀꯣꯇꯦꯁꯟ ꯈꯔ ꯆꯦꯛ ꯇꯧꯈꯤꯒꯦ ꯁꯤ ꯒꯥꯔꯤꯁꯤꯅꯦ ꯍꯧꯖꯤꯛ ꯂꯧ ꯂꯥꯛꯏꯁꯦ ꯁꯤ i20ꯒꯤ i20 ꯃꯦꯒꯅꯥꯗꯤ ꯑꯣꯏ ꯑꯗꯣ ꯒꯥꯔꯤꯁꯦ ꯌꯥꯝ ꯍꯜꯂꯤ ꯑꯗꯨꯅ ꯂꯧꯔꯁꯦꯅ ꯍꯥꯏꯅꯔꯦ ꯍꯦꯃꯥ ꯃꯆꯥꯗꯕꯤ ꯀꯞꯄꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯃꯥꯏ ꯃꯉꯛꯁꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯂꯩꯊꯣꯛꯑ ꯂꯩꯔꯦꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯗꯣ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯦꯟ ꯅꯨꯄꯥꯒꯤꯅꯤ ꯌꯦꯡꯃꯤꯟꯅꯔꯨꯕꯅꯦ ꯑꯗꯨꯒ ꯆꯥꯁꯦ ꯌꯦꯡꯉꯣ ꯑꯩꯅ ꯆꯥ ꯄꯥꯝꯕꯩ ꯆꯥꯡꯁꯦ ꯁꯪꯒꯣꯝ ꯆꯥ ꯑꯣꯏꯔꯕ ꯆꯤꯅꯤ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯏꯗꯤ ꯑꯩ ꯆꯥꯁꯦ ꯁꯤ ꯒ꯭ꯂꯥꯁꯁꯤꯃ ꯄꯨꯂꯞ ꯊꯛꯉꯝꯃꯦꯕ ꯌꯥꯝ ꯍꯥꯎꯅ ꯊꯛꯀꯦꯅ ꯑꯩꯅ ꯂꯣꯜꯂꯛꯄꯅꯦ ꯍꯧꯖꯤꯛ ꯆꯥ ꯊꯛꯇꯣꯛꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯇꯨꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯌꯥꯝꯅ ꯂꯚ ꯑꯦꯟ ꯁꯞꯄꯣꯔꯠ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ 100Kꯁꯨ ꯌꯧꯗꯣꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ